Hi guys, welcome to my channel. Today we are going to the Western Wall of Jerusalem. Hi mayam, ngasidi Jerusalem gi Western Wall sida video semake duga masig leirak sina Western Wall chatpigi leirak ni aduga Western Wall se karino hairagadi Western Wall se hana Jews koigi laishang Babylon Kingdom amasung Romance Empire singna toubirammu khraba amasung amakhak telem horaba wall asibuni Western Wall hana khangnari si adu video gi marak that naina adum explain khara torke video se loiba phawba yengbiramu. So have a Western Wall. Yeah. Western Wall security checking is finished, and now I'm inside the Western Wall. I'm going to show you the very holy place in the wall, the Western Wall. Here you see that wall is the Western Wall. Hi mayam, among the uriba wall asi Western Wall ni asdiga masigi wall asina prithibida khwaidagi senglaba mafam ni haina Israel da laiba Jews singna thajanai aduga masigi mafam asida Jews mayam Jews tanante mi mayam prithibida simfam masigi wall sida laaga ishor haijai nijai masigi wall mafam asida miga ishor ka pau phaunaram hana thajanai adu video haurasai. Masida uriba wall asini Western Wall hana khangnari si duga ad uriba asina Jerusalem temple ka mathakta kuppa sanana kuppa ma leidana sini Jerusalem temple masigi wall se hana Babylon na Israel palingai da Rome's empire na Israel palingai da Jerusalem gi chauraba laisang se loi thugai bi khibani aduga masigi wall khakta ngai horabani aduga masigi laisang oiramba hojik na Western Wall hana khangnari basi Israel gi ningthau gi konung manung da laibani du yam chawni bo se magi konung se masina exit Western Wall degi mapan thokpo ka adu mapan da muka kari laibano da muka uhalake video se phajai khanviragadi like amasung share toba kobirangunu adu mapan da chatlaga yengasi
Sigetse dungge kowe ba Sige mapan thula kanda smai tore Masina Jerusalem ki konung nebo ko ngasai dungge tige thokla ga uba saktamni adu konung sigi manungda kari laibano khangning ba yengning ba oiraga su ai video hap khrapni ai ge channel da description de shu hapam ge link check tobiro aduga yengbiramu video su yam phajaba nebo ko do western wall se ek changba video namba yade video se load na do or die tar nam labani take to video se fajar su Holyland do uba phangle do adugi pa na thogla khre hojik video se loisil lage and mathangi video ta muka thinare se ba ko bye bye